Russia amasung Ukraine gi balanfam asida hauji Ukraine gi site gi Russia gi mathakta chatharakliba attack asi nongma kangdana yamna chawb chething ke ama pirakli ngachi chathaba attack ama khakta Crimea da leiba Russia gi oiba military command center ama tugai ki bagi oiba wafam amasu leiri matang asida hauji Ukraine gi luchingbo oiba Zelensky asi USA da chatuna US ki advance oiraba tomong misal asi pibinaba amasung Russia gi mathakta landabada Trump gi oiba mateng launabagi damak hauji chatuna leiribani matang asida Brazil da pangtokhiba ngasi October 15 gi oiba NATO gi defense minister sing punduna Russia thengnanabagi oiba watanakhiba aduda yamna chawba decision kaya ama Loikhre Russia gi mathakta akanba action sing Lugadouri maruoina Ukraine hairiba country asibu Russia ga lanthengnaba ngamnabagi damakta ngamjabi thaduna mateng tawsilakadori Adudi video si makha chatharak poina ngasi Brazil da pangtokhiba NATO gi oina leiriba country sing asigi defense minister na famkiba mifam aduda kari kari warep laurubagi amasung kadam balalong sing chathagadori bagi haibagi oiba wafum asida mieng tabinasi ngasi pangtokhiba mifam aduda NATO gi chief oiriba Mark Rutte ki maike gi maru oina highlight tokhiba aduga mifam adu yawba lakiba country sing asigi oina yanakhiba wafum singda khwaidigi maru oina lakadoriba matam asida NATO gi oina leiriba country sing asigi oiba GDP gi 5% di NATO gi oina leiriba military asida spending tawbagi oiba wafam asida yanakre hairiba 5% asigi manungda 3.5% asina country sing asigi magi oina leiriba military mapangkal kankhanhabagi khwaidagi yamna maru oiba technology gi oiba development dagi hauraga khulai sing saba leibagi oiba thabak sing asida paisa thataba aduga lemoriba 1.5% asina NATO gi ngamkhai oiriba border gi oiba area sing asida lakliba issue sing asigi damakta manage tawna damakta senfam asi kaithokpa haibu wafam asida pangthokriba mifam aduda site khudingmakki maikei ayaba pikre 1.5 ki oiba budget ama tongana kaithorakpagi oina lakliba Feebam asi hauji Russia gi maikei hanjin NATO gi oiba airspace violate tawrakpaduna madubu thengnanabagi damakta yamna kanma khongthang ama lokhalakdibani hairiba issue asi thengnanabagi damaktani 1.5 ki oiba percent gi oiba paisa asi somda kaithoknabagi damakta laklibasi maruoina hauji Europe ki oina leiriba country sing asigi oina leiriba military gi oiba mapangal asi kankhathanduna NATO gi oina leiriba mafamsing asibu secure tawduna thamba khaknatan hauji songnariba Russia amasung Ukraine gi oiba landfam asida Russia bu thengnaba ngamnanabagi damakta Ukraine hairiba country asigi damakta military gi oiba pochai sing asi lepa leitana mateng tawba ngamnabagi damaktani ngasi wangtokriba mifam aduda NATO country sing asigi yamna maruoiba agenda ama haiba taragadi hauji songnariba Russia amasung Ukraine gi oiba landfam asida Ukraine hairiba country asibu maithikidanabagi damakta Russia gi mathakta lan ngamnabagi damakta honaba matamda changadoriba khusukulaising asi mateng tawba ngamnabagi damakta NATO gi oina leiriba country khudingmakki maikeirigi makhoigi oina leiriba defense production ki oiba rate asi adukimati yangna putoktuna khulai anauba makhal makha kaya ama lepa leitana putoktuna Ukraine da mateng tawgadabani haiba wafam asi fungdokre Belgium amasung Netherlands hairiba NATO gi country anisigi maikeirigi khusamnaduna NASAMS hairiba advance oiraba surface to air missile defense system asibu launabagi punna agreement ama sign tobinakri hairiba khongtang asi hauzik NATO gi oina lakliba threat asibu thengnanabagi makogi airspace asi ngak senduna thamnaba maru oina anti drone gi oiba activities asi kansinhanabagi damaktani ngasi bangtokhiba mifam aduda matam kuinadagi Russia gi maikeidagi changsilakdiba airspace violation gi oiba hanjin changyeng tawbagi oiba khongthang asi thengnanabagi damakta matau karam tawduna kapthakani haibagi oiba wafam asi pakhatana adumak khanari maru oina eastern thangba sarukta leiriba NATO gi oiba country sing asida mioising asi ningthijana train tawraba matungda karigumba ikhang khangdona landfam ama thokpa matamda thengnaba ngamnabagi damakta mioi kya ambu sem sabagi oiba wafam kya amasu khanaba uri yamna maru oiba point ama oina khanakiba asi NATO hairiba country asigi oina leiriba missile defense tawba ngamnabagi oiba capabilities asi hengathanabagi damakta yamlaba paisa sing thadaraba matungda industrial gi oina leiriba khulai puthokpagi oiba capacity asi hengathanbagi oiba aduga athuba matamda khudongthiba ama lakpa matamda member oiriba country amana amada mateng pangnaba ngamnabagi oiba readiness adu sem sabagi oiba lalong ama Spain hairiba country asigi maikeri housing NATO gi oina makoigi oiba ngamkhaisi ngak senabagi damakta changsilagiba khongthang asida mateng tawbu oina makoigi oiba armored infantry gi company oina lanmi chom yangkhai ga loinana Leopard 2E gi oiba main battle tanks amasung Pizarro infantry gi oiba fighting vehicles sing asiga punna hauji NATO gi oina eastern thangba saruk asida mathau tariba lanmi sing mateng tawbu oina thajilakadauri
Sweden hꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯃꯥꯡꯗ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯥꯔꯇꯤꯀꯜ 4 ꯏꯟꯚꯣꯛ ꯍꯦꯛ ꯇꯧꯈꯤꯕꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯅꯤꯡꯊꯤꯖꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯔꯕ ꯂꯥꯟꯃꯤ ꯆꯥꯇ꯭ꯔꯨꯛꯂꯣꯝ ꯂꯥꯠꯚꯤꯌꯥꯗ ꯊꯥꯖꯤꯟꯗꯨꯅ ꯉꯝꯈꯩ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯐ꯭ꯔꯥꯟꯁ, ꯖꯔꯃꯅꯤ ꯑꯃꯁꯨꯡ ꯗꯦꯟꯃꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯂꯟꯗ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯥꯔꯇꯤꯀꯜ 4 ꯏꯟꯚꯣꯛ ꯇꯧꯈꯤꯕꯒ ꯑꯣꯄꯔꯦꯁꯟ ꯏꯁꯇꯔꯟ ꯁꯦꯇꯤ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯦꯠ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯉꯥꯛꯁꯦꯟꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯅꯩꯅꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯤꯗꯔꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯧꯖꯤꯛ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯅꯧꯅ ꯊꯥꯖꯤꯜꯂꯛꯇꯨꯅ ꯑꯍꯦꯟꯕ ꯃꯇꯦꯡ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯒꯗꯕ ꯑꯃꯈꯛꯇ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯁꯥꯖꯕ ꯗ꯭ꯔꯣꯟ ꯂꯥꯈ ꯑꯃꯔꯣꯝ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯤꯗꯔꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯃꯇꯦꯡ ꯇꯧꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯗ꯭ꯔꯣꯟꯁꯤꯡ ꯗꯦꯕꯂꯞ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯐꯝꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯈꯟꯅꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯅꯧꯅ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯛꯈ꯭ꯔꯕ ꯐꯤꯟꯂꯦꯟ ꯑꯃꯁꯨꯡ ꯁ꯭ꯋꯤꯗꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥꯕꯨ ꯂꯥꯟꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯊꯧ ꯇꯥꯕ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯒꯅꯤ, ꯄꯩꯁꯥ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯀ꯭ꯔꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯂꯤꯁ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯁꯤꯟꯅꯔꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯐꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯒꯁꯨ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯨꯑꯦꯁꯇꯒꯤ ꯂꯩꯗꯨꯅ ꯄꯤꯕ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯌꯨꯀ꯭ꯔꯦꯟꯗ ꯇꯣꯉꯥꯟꯅ ꯂꯅꯥꯏ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯨ ꯑꯣꯏꯔꯤꯕ ꯅꯣꯔꯗꯤꯛ ꯑꯃꯁꯨꯡ ꯕꯥꯜꯇꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯣꯏꯔꯤꯕ ꯑꯦꯁꯇꯣꯅꯤꯌꯥ, ꯂꯦꯠꯚꯤꯌꯥ ꯑꯃꯁꯨꯡ ꯂꯤꯊꯨꯑꯦꯅꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯤ ꯍꯥꯏꯅ ꯊꯝꯂꯤ꯫ ꯗꯦꯟꯃꯥꯔꯛ, ꯅꯤꯗꯔꯂꯦꯟ ꯑꯃꯁꯨꯡ ꯅꯣꯔꯋꯦꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯃꯁꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯇꯧꯔꯛꯀꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯕꯨ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯃꯥꯡꯗꯒꯤꯁꯨ ꯍꯧꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯍꯦꯟꯕ ꯌꯨꯑꯦꯁꯇꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯊꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯖꯔꯃꯅꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯃꯃꯥꯡꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯔꯁꯤꯌꯥꯗ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕ, ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ, ꯑꯗꯨꯒ ꯅꯦꯇꯣꯒ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯁꯤꯡꯅꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯊꯝꯈ꯭ꯔꯤꯕ ꯑꯁꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯨꯔꯣꯞꯀꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ, ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯀꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯄꯨꯟꯅ ꯁꯦꯌꯔ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯟꯊꯦꯡꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯈꯨꯠꯁꯝꯅꯗꯨꯅ ꯁꯥꯏꯟ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯃꯥꯡꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯎꯅꯗꯨꯅ ꯄꯤꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯔꯨꯁꯤꯌꯥ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯨꯔꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯨꯑꯦꯁ ꯈꯛꯇ ꯅꯠꯇꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯔꯁꯤꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯕ ꯂꯥꯜꯂꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯕ ꯍꯧꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯂꯥꯟꯐꯝ ꯑꯁꯤ ꯆꯥꯎꯊꯣꯛꯍꯟꯗꯨꯅ ꯔꯁꯤꯌꯥ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯂꯥꯜꯂꯣꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯒ ꯖꯦꯂꯦꯟꯁꯀꯤꯒ ꯍꯦꯛ ꯎꯅꯈꯤꯕꯒꯤ ꯍꯦꯛ ꯃꯇꯨꯡ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯄꯗ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯀꯅꯤ꯫ ꯀꯔꯝꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕ ꯑꯁꯤ꯫